ꯌꯦꯜꯂꯣꯒꯤꯅ ꯌꯦꯜꯂꯣ ꯋꯥꯏꯠꯀꯤꯅ ꯋꯥꯏꯠ ꯄꯨꯔꯥ ꯌꯦꯔꯨꯝꯒꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯄꯅꯤꯀꯣ ꯃꯇꯨꯝ ꯇꯥꯔꯒꯀꯣ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯒ ꯊꯣꯛꯂꯛꯄꯅꯤ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯆꯦꯛꯁꯤ ꯌꯥꯝ ꯀꯨꯞꯅ ꯂꯥꯡꯕꯅꯦꯕꯀꯣ ꯃꯌꯥꯝ ꯃꯥꯒꯤ ꯀꯣꯕꯔꯁꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯝꯁꯨ ꯀꯜꯂꯔꯣꯏ ꯑꯗꯨꯒ ꯆꯥꯕꯗ ꯌꯥꯝ ꯃꯅꯝ ꯍꯩꯅꯗꯕ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯈꯤꯜꯂꯤꯕ ꯆꯦꯡꯒꯨꯝꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯈꯪꯖꯕ ꯑꯩꯅ ꯂꯩꯖꯕ ꯅꯣꯂꯦꯖ ꯈꯔ ꯇꯥꯛꯆꯒꯦꯗꯅ ꯁꯦꯝꯖꯔꯛꯄꯅꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯦꯡꯒꯨꯝ ꯑꯁꯤ ꯆꯥꯕ ꯌꯥꯕ ꯆꯦꯡꯒꯨꯝ ꯑꯣꯏꯗꯣꯏꯅꯤ ꯃꯃꯤꯡꯅ ꯑꯩꯈꯣꯏ ꯃꯔꯤꯡꯂꯣꯟꯗ ꯍꯥꯏꯔꯒꯅ ꯄꯥꯜꯍꯣꯝ ꯍꯥꯏꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯅ ꯌꯦꯔꯨꯝ ꯃꯥꯟꯕꯤꯅ ꯍꯥꯏꯅꯩꯕꯀꯣ ꯑꯗꯣ ꯁꯤ ꯑꯇꯣꯞꯄ ꯆꯤꯡꯃꯤꯁꯤꯡ ꯆꯥꯕꯁꯨ ꯂꯩ ꯆꯥꯗꯕꯁꯨ ꯂꯩ ꯆꯤꯡꯃꯤ ꯐꯥꯎꯗ ꯆꯥꯅꯗꯕ ꯂꯩꯀꯣ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯦ ꯍꯥꯏꯕꯗꯨꯁꯨ ꯇꯥꯛꯆꯔꯛꯀꯦ ꯑꯗꯨꯒ ꯀꯃꯥꯏꯅ ꯍꯧꯒꯦ ꯀꯃꯥꯏꯅ ꯃꯥꯒꯤ ꯂꯩꯔꯝꯕ ꯄꯣꯠꯁꯦ ꯁꯤꯒꯤ ꯆꯦꯡꯒꯨꯝꯁꯦ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯆꯦꯡꯒꯨꯝꯁꯦ ꯌꯥꯝ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯌꯥꯝꯅ ꯂꯥꯏꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯍꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯍꯥꯡ ꯍꯥꯏꯗꯤ ꯎ ꯁꯨꯡꯍꯧ ꯍꯧꯗꯕ ꯖꯒꯥꯗꯗꯤ ꯀꯌꯥ ꯍꯧꯒꯟꯗꯕꯅꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯎꯌꯨꯡꯒꯨꯝꯕ ꯍꯧꯕ ꯖꯒꯥ ꯈꯔ ꯅꯛꯅꯕ ꯖꯒꯥ ꯁꯨꯃꯥꯏꯅ ꯍꯧꯕꯅꯦꯕꯀꯣ ꯑꯗꯨ ꯆꯍꯤ ꯑꯃꯗ ꯑꯅꯤꯔꯛ ꯍꯧꯋꯤ ꯑꯩꯈꯣꯏ ꯈꯨꯝꯗ꯭ꯔꯣꯛꯄꯤꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯈꯨꯝꯗ꯭ꯔꯣꯛꯄꯤꯗꯤ ꯃꯌꯥꯝꯁꯨ ꯆꯥꯅꯈ꯭ꯔꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯏ ꯈꯣꯠꯂꯦ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯇꯝꯄꯥꯛꯇ ꯂꯩꯕ ꯃꯤꯁꯨ ꯈꯨꯝꯗ꯭ꯔꯣꯛꯄꯤ ꯈꯪꯉꯝꯗꯕ ꯂꯣꯏ ꯈꯪꯈ꯭ꯔꯦ ꯂꯣꯏ ꯆꯥꯕ ꯌꯥꯏ ꯃꯥꯁꯦ ꯌꯥꯝ ꯀꯩꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯁꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯌꯥꯝꯅ ꯈꯪꯅꯗꯕꯒꯤ ꯋꯥꯅꯦꯕꯀꯣ ꯍꯥꯎꯕꯗꯤ ꯁꯤꯅ ꯍꯦꯟꯅ ꯍꯥꯎꯋꯦꯀꯣ ꯆꯦꯡꯒꯨꯝ ꯂꯛꯇꯒꯤ ꯁꯤꯅ ꯍꯥꯎꯋꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯆꯔꯨ ꯌꯦꯟꯗꯒꯤꯁꯨ ꯗꯕꯜꯅꯦ ꯃꯥꯒꯤ ꯃꯍꯥꯎꯁꯦꯀꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯑꯣꯏꯅꯝꯕ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯌꯥꯝꯅ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯦꯟꯖꯤꯟꯃꯨꯛ ꯍꯥꯞꯄꯩ ꯇꯥꯏꯞꯇꯀꯣ ꯑꯗꯣ ꯃꯥꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤꯅ ꯆꯥꯎꯔ ꯐꯥꯎꯗ ꯑꯗꯨꯒ ꯊꯣꯡꯕꯒꯤ ꯏꯁꯇꯥꯏꯜꯁꯨ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯔꯛꯀꯦ ꯁꯤꯒꯤ ꯆꯦꯡꯒꯨꯝꯁꯦ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯅꯤ ꯂꯩꯒꯅꯤꯕꯀꯣ ꯌꯦꯜꯂꯣ ꯑꯃ ꯁꯨꯃꯥꯏꯅ ꯋꯥꯏꯠ ꯑꯃ ꯑꯗꯣ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯍꯧꯔꯛꯄꯒꯤ ꯐꯣꯝꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯌꯦꯜꯂꯣꯒꯤꯁꯨ ꯋꯥꯏꯠꯀꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯧꯔꯛꯄ ꯀꯥꯟꯗ ꯃꯊꯛꯇ ꯂꯥꯌꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯄꯟ ꯁꯥꯔꯒꯀꯣ ꯌꯦꯔꯨꯝꯒꯤ ꯂꯥꯌꯔ ꯑꯃ ꯌꯥꯎꯕꯗꯣ ꯑꯄꯥꯕ ꯑꯃ ꯌꯥꯎꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯀꯨꯞꯀꯅꯤꯕ ꯑꯉꯧꯕ ꯑꯃ ꯑꯗꯨ ꯀꯨꯞꯄꯒ ꯑꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯁꯤ ꯁꯥꯠꯂꯝꯗꯥꯏꯒꯤꯅꯦꯕꯀꯣ ꯄꯥꯛꯊꯣꯛꯑꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯌꯦꯜꯂꯣꯒꯤꯅ ꯌꯦꯜꯂꯣ ꯋꯥꯏꯠꯀꯤꯅ ꯋꯥꯏꯠ ꯄꯨꯔꯥ ꯌꯦꯔꯨꯝꯒꯤ ꯇꯥꯏꯞꯇ ꯊꯣꯛꯂꯛꯄꯅꯤꯀꯣ ꯃꯇꯨꯝ ꯇꯥꯔꯒꯀꯣ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯇꯥꯔꯒ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯃꯃꯥꯡꯒꯤꯁꯤ ꯁꯨꯃꯥꯏꯅ ꯑꯣꯏ ꯁꯤꯒꯤ ꯂꯥꯌꯔꯁꯤ ꯁꯦꯠꯄꯤꯒꯗꯕꯅꯤ ꯊꯣꯡꯉꯝꯗꯥꯏꯗꯀꯣ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯒꯤꯗꯤ ꯍꯣꯔꯦꯟ ꯍꯥꯞꯆꯔꯛꯑꯒꯦ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯛꯇꯝꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯆꯦꯛꯁꯤ ꯌꯥꯝ ꯀꯨꯞꯅ ꯂꯥꯡꯕꯅꯦꯕꯀꯣ ꯎꯏꯀꯣ ꯃꯌꯥꯝ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯈꯣꯛꯁꯤꯅ ꯍꯣꯔꯦꯟ ꯑꯁꯨꯃꯥꯏꯅ ꯑꯁꯥꯡꯕ ꯑꯃ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯍꯣꯔꯦꯟ ꯃꯥꯒꯤ ꯉꯁꯥꯏ ꯌꯣꯝꯃꯝꯕꯒꯤ ꯑꯉꯧꯕꯗꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯒꯅꯤꯕꯀꯣ ꯁꯤꯁꯤꯅ ꯃꯊꯛꯇ ꯄꯥꯛꯅ ꯁꯥꯠꯈ꯭ꯔꯀꯥꯟꯗ ꯃꯥꯏ ꯃꯈꯣꯛꯇꯨꯗꯤ ꯑꯁ꯭ꯋꯥꯏꯗ ꯂꯩꯍꯧꯒꯅꯤ ꯌꯥꯔꯤꯉꯩ ꯃꯈꯣꯛ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀ ꯊꯪꯅꯕꯁꯦ ꯆꯥꯕꯤꯔꯣꯏꯗꯕ ꯁꯨꯃꯥꯏꯅ ꯊꯠꯄꯤꯕ ꯌꯥꯏ ꯃꯈꯣꯛ ꯈꯖꯤꯛ ꯈꯛꯇꯪ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯌꯥꯝ ꯂꯩꯕꯥꯛꯀ ꯅꯛꯅꯔ ꯆꯥꯔꯒꯗꯤ ꯃꯥꯒꯤ ꯃꯍꯨꯁꯦ ꯌꯥꯝ ꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯤꯡꯅꯗꯤ ꯃꯥꯏ ꯃꯍꯨꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯃꯥꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯗ ꯑꯗꯨ ꯇꯧꯕ ꯌꯥꯏ ꯈꯣꯠꯂꯦꯅꯒ ꯍꯥꯏꯅꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕꯤꯗ ꯑꯩꯈꯣই ꯈꯪꯖꯕꯤꯗ ꯑꯗꯨꯝ ꯍꯥꯏꯖꯔꯤꯕꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯥꯒꯤ ꯆꯥꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯌꯥꯃꯨꯛ ꯀꯥꯟꯅꯒꯦ ꯍꯥꯏꯕꯗ ꯄ꯭ꯔꯣꯇꯤꯟꯁꯦ ꯌꯥꯝ ꯋꯥꯡꯕꯀꯣ ꯑꯗꯣ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯗꯨꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯃꯤꯁꯤꯡꯅꯗꯤ ꯃꯣꯏ ꯊꯤꯒꯠꯂꯒꯗꯤ ꯑꯗꯨ ꯇꯧꯋꯤ ꯌꯥꯝꯅ ꯍꯥꯏꯔꯛꯑꯅꯤꯕꯀꯣ ꯑꯗꯣ ꯄ꯭ꯔꯣꯇꯤꯟ ꯌꯥꯝ ꯋꯥꯡꯕ ꯄꯣꯠꯅꯤꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯅꯔꯝꯃꯅꯤ ꯑꯗꯣ ꯆꯦꯡꯒꯨꯝꯁꯦ ꯏꯇꯣꯞ ꯇꯣꯞꯄ ꯆꯦꯡꯒꯨꯝ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯌꯦꯔꯨꯝ ꯃꯥꯟꯕꯤ ꯍꯥꯏꯁꯦꯀꯣ ꯃꯣꯏꯅ ꯌꯦꯔꯨꯝ ꯃꯥꯟꯕꯒꯤ ꯌꯦꯔꯨꯝ ꯃꯥꯟꯕꯤꯅ ꯍꯥꯏꯕ ꯊꯣꯜꯂꯝꯒꯅꯤ ꯑꯩꯈꯣꯏ ꯃꯔꯤꯡꯂꯣꯟꯗꯗꯤ ꯄꯥꯔꯐꯣꯝ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯆꯥꯕꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯃꯤꯅ ꯌꯥꯝ ꯄꯥꯝꯅ ꯆꯥꯅꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯥꯎꯕ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗ ꯍꯦꯟꯖꯨꯝꯃꯨꯛ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯕ ꯄ꯭ꯂꯁ ꯃꯥꯁꯦ ꯄꯨꯛ ꯁꯨꯛꯁꯣꯛ ꯁꯣꯛꯇꯕꯀꯣ ꯄꯨꯛ ꯑꯩꯈꯣꯏꯒꯤ
ꯄꯨꯛ ꯌꯦꯛꯄ ꯇꯧꯒꯜꯂꯦꯗꯅ ꯑꯇꯣꯞꯄ ꯈꯣꯡꯗ꯭ꯔꯣꯛꯄꯤꯁꯨ ꯌꯥꯝ ꯆꯥꯕ ꯌꯥꯗꯕꯅꯦ ꯈꯣꯡꯗ꯭ꯔꯣꯛꯄꯤ ꯌꯥꯝ ꯆꯥꯔꯕ ꯇꯨꯝꯕ ꯉꯝꯗꯕꯅꯦꯕ ꯀꯔꯤ ꯍꯥꯏꯅꯤ ꯃꯥꯒꯤ ꯍꯦꯛ ꯆꯥꯈ꯭ꯔꯀꯥꯟꯗ ꯄꯨꯛꯁꯤ ꯌꯥꯝ ꯇꯨꯝꯒꯟꯗꯕꯤꯗ ꯄꯨꯛꯁꯤ ꯀꯨꯔꯣ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯜꯂꯦꯕꯀꯣ ꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯑꯇꯣꯞꯄ ꯆꯦꯡꯒꯨꯝꯁꯨ ꯄꯨꯛ ꯅꯥꯕ ꯌꯥꯎꯕꯅꯦ ꯆꯥꯕ ꯀꯥꯟꯗꯀꯣ ꯌꯥꯝ ꯃꯟꯈ꯭ꯔꯗꯤꯀꯣ ꯑꯗꯣ ꯁꯤꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯄꯨꯛ ꯌꯦꯛꯄꯁꯨ ꯇꯧꯗꯦ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕ ꯆꯦꯡꯒꯨꯝꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯣꯝꯄꯥꯛ ꯑꯃꯒꯤ ꯆꯦꯡꯒꯨꯝꯁꯦ ꯍꯣꯔꯦꯟ ꯐꯨꯠꯈ꯭ꯔꯀꯥꯟꯗ ꯉꯧꯈ꯭ꯔꯀꯥꯟꯗ ꯁ꯭ꯋꯥꯏꯃꯨꯛꯇꯪ ꯂꯩꯈꯤꯅꯤ ꯃꯥꯒꯤ ꯃꯍꯤ ꯉꯥꯛꯇꯅꯦꯕ ꯁꯤꯁꯦ ꯍꯦꯛ ꯄꯥꯏꯕ ꯀꯥꯟꯗꯀꯣ ꯄꯦꯇ꯭ꯔꯦ ꯄꯦꯇ꯭ꯔꯦ ꯄꯠꯄꯅꯦꯕ ꯇꯨ ꯄꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅꯀꯣ ꯌꯥꯝ ꯄꯥꯕ ꯄꯣꯠꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯀꯣ ꯌꯥꯝ ꯍꯣꯔꯦꯟ ꯏꯁꯤꯡ ꯉꯥꯛꯇꯅꯦꯕ ꯐꯨꯠꯈ꯭ꯔꯀꯥꯟꯗꯗꯤ ꯂꯣꯏꯅ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯣ ꯍꯧꯖꯤꯛꯅ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯒꯅꯤ ꯍꯥꯏꯕꯗꯣꯀꯣ ꯌꯥꯝ ꯀꯤꯒꯟꯕ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯤꯒꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯃꯥꯒꯤ ꯉꯧꯕꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯟꯕ ꯈꯤꯇꯪ ꯍꯥꯞꯄꯤꯕꯀꯣ ꯆꯤꯡꯌꯦꯟꯁꯤꯟ ꯑꯣꯔ ꯁꯧꯒ꯭ꯔꯤ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯉꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯁꯤꯡꯒꯨꯝꯕ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯉꯧꯕꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯃ ꯂꯩꯖꯔꯦ ꯑꯗꯨ ꯍꯨ ꯀꯥꯒꯟꯕ ꯀꯤꯕ ꯃꯤꯁꯤꯡꯒꯤꯗꯀꯣ ꯀꯩꯁꯨ ꯇꯧꯕꯕꯨꯗꯤ ꯇꯧꯗꯕꯅꯤ ꯑꯗꯣ ꯐꯥꯔꯁ ꯇ꯭ꯔꯥꯏ ꯇꯧꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯇꯣꯏꯅ ꯑꯗꯨꯝ ꯆꯥꯔ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯣ ꯊꯣꯡꯕꯒꯤ ꯁꯦꯝꯕꯒꯤꯁꯦ ꯃꯥꯒꯤ ꯃꯅꯝꯁꯦ ꯈꯔ ꯀꯜꯂꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯅ ꯃꯅꯝ ꯍꯩꯅꯗꯕ ꯃꯤꯁꯤꯡꯒꯤꯗꯤ ꯆꯦꯡꯒꯨꯝ ꯑꯇꯣꯞꯄ ꯆꯦꯡꯒꯨꯝ ꯊꯣꯡꯕ ꯀꯥꯟꯗ ꯍꯥꯞꯄ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯍꯥꯞꯄ ꯊꯣꯡꯕ ꯌꯥꯏ ꯑꯗꯣ ꯁꯤꯒꯤꯁꯤꯗ ꯃꯅꯝ ꯌꯥꯝ ꯃꯥꯒꯤ ꯃꯅꯝꯁꯦ ꯈꯔ ꯀꯟꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯆꯦꯡꯒꯨꯝ ꯃꯅꯝꯗꯣ ꯀꯜꯂꯦ ꯍꯥꯏꯕ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯃꯅꯝ ꯅꯝꯃꯦ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯗꯣ ꯊꯣꯡꯕ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯍꯥꯏꯗꯤ ꯃꯅꯝ ꯌꯥꯝ ꯅꯝꯍꯟꯒꯦ ꯑꯣꯔ ꯌꯥꯝ ꯃꯅꯝ ꯌꯥꯝ ꯅꯝꯅ ꯆꯥꯒꯦ ꯑꯣꯔ ꯅꯝꯗꯕꯤꯗ ꯆꯥꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤ ꯂꯥꯌꯔꯁꯦ ꯁꯤ ꯃꯊꯛꯇ ꯌꯥꯎꯔꯤꯕ ꯌꯦꯂꯣꯒꯤ ꯂꯥꯌꯔ ꯋꯥꯏꯠꯀꯤ ꯂꯥꯌꯔ ꯀꯣ ꯑꯅꯤꯃꯛ ꯌꯥꯎꯏꯅꯀꯣ ꯃꯥꯒꯤ ꯂꯥꯌꯔꯁꯦꯀꯣ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯁꯨꯃꯥꯏꯅꯀꯣ ꯀꯃꯥꯏꯅ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯀꯣꯕꯔꯁꯦ ꯁꯨꯃꯥꯏꯅ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯝꯁꯨ ꯀꯜꯂꯔꯣꯏ ꯑꯗꯨꯒ ꯆꯥꯕꯗ ꯌꯥꯝ ꯃꯅꯝ ꯍꯩꯅꯗꯕ ꯃꯤꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯕ ꯌꯥꯔꯦ ꯁꯨꯃꯥꯏꯅꯀꯣ ꯀꯣꯕꯔꯁꯦ ꯂꯧꯊꯣꯛꯄꯤꯕ ꯌꯥꯝ ꯄꯥꯕꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯁꯦꯠꯂꯒ ꯁꯨꯃꯥꯏꯅ ꯇꯞꯅ ꯑꯗꯨꯝ ꯁꯦꯠꯄꯁꯨ ꯌꯥꯕꯅꯤ ꯈꯨꯗꯤ ꯆꯪꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯌꯥꯝ ꯇꯣꯏꯒꯟꯕ ꯄꯣꯠꯅꯦꯕ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯨꯠꯈ꯭ꯔꯀꯥꯟꯗꯀꯣ ꯐꯥꯔꯁ ꯀꯩꯅꯣ ꯇꯧꯕ ꯀꯥꯟꯗ ꯊꯨꯝ ꯍꯥꯞꯄꯤꯒꯗꯕ ꯊꯨꯝ ꯍꯥꯞꯄꯤꯔꯒ ꯐꯨꯠꯄꯗꯀꯣ ꯀꯩꯅꯣ ꯇꯣꯏꯈ꯭ꯔꯀꯥꯟꯗ ꯃꯍꯤꯗꯣ ꯂꯣꯏ ꯊꯣꯛꯈꯤꯅꯦꯕ ꯃꯍꯤꯗꯣ ꯂꯣꯏꯅ ꯀꯪꯍꯟꯕꯤꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯆꯦꯡꯒꯨꯝ ꯉꯧꯕꯩ ꯇꯥꯏꯞꯇꯀꯣ ꯃꯍꯤꯗꯣ ꯂꯣꯏ ꯀꯪꯈ꯭ꯔꯀꯥꯟꯗ ꯃꯥꯒꯤ ꯃꯍꯥꯎ ꯑꯃ ꯇꯣꯉꯥꯟꯅ ꯂꯥꯛꯑꯅꯤ ꯑꯗꯨꯅꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯥꯒꯤ ꯆꯦꯡꯒꯨꯝꯁꯦ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯆꯦꯡꯒꯨꯝ ꯂꯣꯏ ꯂꯣꯏꯈ꯭ꯔꯕꯅꯦ ꯈꯣꯝꯗ꯭ꯔꯣꯛꯄꯤꯗꯒꯤ ꯑꯗꯨꯒ ꯑꯩꯅ ꯑꯃ ꯃꯊꯛ ꯑꯉꯥꯡꯕ ꯑꯃ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯣꯝꯊꯣꯛꯄꯤ ꯑꯉꯧꯕꯤ ꯈꯤꯇꯪ ꯈꯥꯔꯞ ꯈꯥꯔꯞ ꯇꯧꯕꯤꯗꯣ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯀꯨꯝꯁꯤꯕꯨꯗꯤ ꯊꯤꯍꯧꯗ꯭ꯔꯦ ꯐꯖꯅ ꯃꯌꯥꯝꯗ ꯇꯥꯍꯧꯗ꯭ꯔꯦ ꯑꯗꯨ ꯆꯥꯟꯗꯦꯜ ꯁꯥꯏꯠꯇꯒꯤ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯎꯆꯥꯟꯒꯤ ꯂꯣꯏꯈ꯭ꯔꯦ ꯈꯔ ꯈꯔꯕꯨꯗꯤ ꯂꯩꯕ ꯌꯥꯎꯅꯔꯝꯈꯤꯅꯤ ꯑꯗꯨꯁꯨ ꯃꯇꯝꯗꯣ ꯈꯝꯃꯦ ꯖꯒꯥ ꯖꯒꯥ ꯈꯔ ꯃꯥꯒꯤ ꯈꯤꯇꯪ ꯏꯪꯕ ꯖꯒꯥꯗꯅ ꯈꯔ ꯍꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯅꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯤ ꯑꯃꯨꯛ ꯀꯟꯅ ꯍꯧꯕꯩ ꯇꯥꯏꯃꯤꯡꯅꯦꯕ ꯁꯤꯁꯨ ꯑꯃꯨꯛ ꯍꯞꯇꯥ ꯑꯃ ꯊꯥ ꯃꯈꯥꯏꯃꯨꯛ ꯂꯩꯔꯒꯗꯤ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯗꯤ ꯑꯣꯏꯔꯛꯑꯅꯤ ꯍꯧꯖꯤꯛ ꯀꯟꯅ ꯍꯧꯕꯒꯤ ꯇꯥꯏꯃꯤꯡ ꯑꯣꯏꯗꯣꯏꯅꯤ ꯅꯣꯡ ꯌꯥꯝ ꯆꯨꯔꯒꯗꯤ ꯑꯃꯨꯛ ꯑꯣꯏꯗꯕ ꯍꯧꯕ ꯑꯣꯏꯗꯕꯀꯣ ꯅꯣꯡ ꯆꯨꯔꯝꯃꯒ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯠꯂꯛꯄꯗꯣ ꯍꯧꯖꯤꯛ ꯇꯥꯏꯃꯤꯡꯁꯦ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯝ ꯀꯥꯟꯗ ꯁꯤꯁꯦ ꯄꯥꯛ ꯍꯧꯒꯠꯂꯛꯑꯅꯤꯕ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯆꯥꯕꯁꯦ ꯁꯤ ꯑꯣꯏꯅ ꯇꯧꯗꯣꯏꯅꯦ ꯑꯗꯣ ꯄꯤꯁ ꯀꯌꯥꯝ ꯌꯥꯝꯒꯦ ꯆꯦꯡꯒꯨꯝꯁꯦ ꯀꯌꯥꯝ ꯌꯥꯝꯒꯦꯗꯣ ꯃꯁꯤꯡ ꯍꯥꯏꯐꯦꯠꯇꯪ ꯊꯤꯗꯣꯛꯀꯦ ꯑꯗꯨꯒ ꯆꯥꯕꯒꯤ ꯅꯤꯌꯣꯝ ꯀꯩꯀꯥꯗꯤ ꯂꯣꯏ ꯈꯪꯉꯤꯗꯅꯀꯣ ꯑꯗꯣ ꯀꯤꯕ ꯃꯤꯅꯗꯤ ꯆꯥꯕꯤꯔꯨꯔꯅꯨ ꯆꯥꯎꯋꯗꯤ ꯅꯝꯐꯨꯗ ꯆꯥꯎꯗꯤ ꯀꯩꯁꯨ ꯍꯥꯏꯔꯔꯣꯏ ꯑꯗꯣ ꯁꯤꯈꯤꯕ ꯃꯤ ꯐꯥꯎꯗ ꯁꯤꯁꯦ ꯍꯥꯎꯋꯦꯅ ꯍꯥꯏꯔꯝꯕ ꯌꯥꯎꯋꯦ ꯍꯥꯏꯕꯀꯣ ꯁꯤ ꯆꯥꯔꯝꯃꯒ ꯁꯤꯔꯝꯗꯥꯏꯗꯀꯣ ꯁꯨꯝ ꯅꯣꯛꯁꯤꯟ ꯇꯧꯕꯅꯤꯗ ꯆꯦꯡꯒꯨꯝ ꯀꯌꯥꯝ ꯌꯥꯝꯈꯤꯗꯨ ꯌꯦꯡꯁꯦ 1 2 3 4 5 6 7 ꯇꯔꯦꯠ
iya nipan mapan tara taramathoy sure tarainthoi tarahumdoi taramari sisu paduni taramanga ko taramanga si fajan tamgige fajan thidaba yaponteda maching chenaradu horan sinadoinise taramanga sisu paduniko tara taruk magi tangkai somda leire tara taruk tara taret traimpan trampan kun kumathoi kunithoi kunhumdoi kunmari 24 chengum oidoineko ado kharga yennabane ado yerum chengum yankai muki chang oidoine do mayam adudi loisilage magi thongbagi niyomse hoi mate amadi hapcharage aduga chabagisu mate ama hapcharage ko smai adum loisinjarage mayam adudi swaida dum kainarase ko ran video loiraga ade thongbagi futpagi kari kara dum mayam ucharage 나가 고이나보니 밤을 수내용래 마기 오방드니 할래도 아이 성인가 짠네 쎄 hojikti mahau tangage ngasa chengum du sileire ko morok pain mek raba Mem terus main si type ta dum moro ate moro me podo adu duga tawruga chabane duga ngawra thawnu ngawra chabu si ai khoi thawnu ngawbu si kya pamdabagi man chabane ko mem hauman bai wa ngang drabani ko me adu video di loi bau da haparoge smai jani ngadi man dum smai sigi type ta dum tawbiro ko sigi oina di sai sida kaina bagi bidai laujari bye bye